Hello everyone. Aikoi hoje COVID care center lombai khonang khongda le jabani aikoi se ai samak positive boy badagi date 6 tagi hai mafam sida le jarakpani mafam sida PB facility ja only phamung ama pi kangdon aduga bedsheet cover khara piraga thambi masida medical facility kaisu leite aikoi da kaimam ta leite doctor am laga siagama to bi su leite pura aikoi phamung amaga gi distance is only 2.5 feet ko mo oigani tanga nearly foot ani khatang lawba phamung su lei mayam tumnari bje inmate mayam je aduga inmate mayam je na nai sa de 6 tagi lei aduga adugi maman da leramba mi su lere ngasi khatang huji khak lakpa mi su lei haiba mi jinja pulot thamjalaga ka amada mi 100 plus da thamjan biriba mi myam je aikoi je doctor ama laga raun ama ta su yeng bu leite symptom phudok ta bai khoi di yom da lehelaga isa na treatment tawjabane hena phagadaba male Ministry of Health and Family Welfare Government midagi matu ina jo aikoi isa na yum da layeng ba yari haiba je laigamni Manipur government ngina masi kaigumam ta cabinet ta su puthopi ba ude yaragadi madu ja ya ba pithok piro samaina thambigade sorok sidi tasengna haibada juda sa loraga thambaga sa manare karigumbamta pidana layengaga phagani hairagadi kari haina khangadabno khoi so khangdra mari lenabasina miyeng tabiu aduga aikoina hojik thamiba jaga sida yengbiu marumda leiba trek parengje masi letrin ngatani ada number napuga lei parengje masidagi sendarak mahi meamje asomda drainage to phajana sembidamnina irujabai mahi manai myamje si phamu kha lo jendra se lo ina saira lere namthio marak mi aman amani irujabai mathakse sida joi khoi se dum tumhala dum thamne kari karamba layeng no masi leina phabadi lana hena pokadaba male mari lena bo thor meng changbiu